Manipur top channel ki market ki maroi be e-boxing me amna thamjage hanna Kuki singna mohoi ki demand phangnaba aroi be thakto honara ka tori Kuki singna India ki phiral paiduna February taraka nipanda separate administration demand tawduna ready sakatori Sambit patra ne Manipur ki territorial integrity the compromise tawroi hairabasu Manipur di hanana kairaba state amani KPA manomdana PR laklabanina center na peace amadi justice program comprehensive roadmap ama puthokani haibagi thajaba lei Kuki MLA tara Kuki singna makhoi ki demand phangnaba aroibi thakta honarkadori Kuki jogi tokaiba administration ma natragana legislature yawa union territory ama demand tawduna February taragani pan Manipur kitaba wapham singamadi Delhi da silent rally ama satkadabi heba panam pauksigi maroiba Paw matendang memna thamjari amaromdana miyam ki awabadagi BJP ki political game ne hena maru oibagum tawre MPP mol Manipur miyam na khamtheng na wari bas kohana na bhona bagi mhota BJP ki political game ne hena maru oibagum tawre hena inner Manipur parliament constituency ki MP Dr. Angomsa Bimol akoijam na phungdokre ngasi numida wairam phongki ba tuwan tuwan ba Manipuri sifong singam sum thoki thawdo wathok singdagi maroi bi ipaw sing myam na thamjagi hanmada state sida hojik thokli ba political gi sarang na ba loisinduna mausa gi ing tapa phibam hanjilangna ba khongthang lokhalo fox state sida deploy toriba masing yam ba central paramilitary forces CPF singna makata na myam da maroi na khulngak ba sing phaba pun mamadi maira imai ben singda aki khang pirodabani Haukiba February Mapanna Chief Minister N Berena Manipur gi Governor da resignation pishin kiraba matung state asida lengak pairiba legislature singi marakta leader ama khanma ngamdabadagi tholakpa political web sarana marakta central government amasigi kudong chaba lawdun state asida president rule suspended animation thamjilakpa si central government state asigi law and order mapung pana Supai patient yana na bamadi makoina tawning ba tawi yana na basa tharakpa aron ma thawrang amani haina Federation of Civil Society Organization Fox Manipurna lauroi da bigi maram laiti state asida sin ko ki jau singna Manipur gi apun bagi saktam na singna duna sa tharakliba sahi ani mapung phajulakadori balana sida Manipur gi apun bagi saktam kanna ba songthorakhiba khulngak pasingbo tuwan ba maral kya pisinduna phaba madi punwa kya haukiba namit kharagi matam asida leptuna sa tharakpa si Federation of Civil Society Organization Manipurna taraina lawdi thawong asi makatana sa tharaklabadi miyam na haunaruba naidana miyam gi khongjang ama sangsilakloi hainingai liti Status the deploy toriba masingyam laba Central Paramilitary Forces CPF singna makatana miyam da maru oina khulngak pasing phaba pun mamadi Maira imaivel sing the aki akang piru da bani amadi Kuki khul sing the taina ba mafam sing the deploy tawduna maitei khul sing the Kuki sing na landarak pa thingna ba mapung pha ba thorang pa kheka da bani nomai ka palle paktana thokli birang si namthare nemthare haina lobya roi aduna lana sina maram oiraga mayume kai thakraba internally displaced person IDP sing masa masa gi mayum da hanjana na ba khongthang central government la khota da bani aroibda Hauju state asida PR suspended animation imposed torakpa sina Manipur gi miyamda khwairang khwasaunaba ama pokholiba madi miyamda singnaba ma phawliba si yengduna athubuda matik chaba lusingba makhanduna lamdam asida tangdu laitaba ingtapa mahoksa gi punsida hanjilangnaba honagadabani haina Fox ki secretary information and public relation na khuyek piduna thadorakpa chirol asida makhatana phungdorakli Amaromdana Mathang sayol India amas Bangladesh wari sanaragani Mathang sayol India amas Bangladesh ki border force ngi marakta wari sanaba horagani haina external affairs ki sirola mana phungdorakli sayeni khudingi pangthokpa laiba ani asigi border gi weba wari sanaba sida maru oina laiba ani asigi tainari ba border paringda sambal khaba masu khulai paibi singna BSF personal singamadi misamda attack torokpa gi issue sing khanagani haina official gi sirol sina phungdorakli BSF amasum border guard Bangladesh BGB ki marakta pangthokadoriba yangkhaiga mangarak suba Director General's Level Border Coordination Conference asi New Delhi da laiba Border Security Force BSF headquarter da tha sigi taraga treta ki kun phawa pangthokadabani hagi mamang segi August thara Bangladesh da Sheikh Hasina ki government tu khraba matung na masina nakalani gi marakta ahanba top level meeting oiragani
Wari sanaba asid India ki maiketi ki BSF ki Director General Daljit Singha Sauduri duga BJP ki designation aduna Major General Muhammad Ashraf Usman CD ki na lusingani haidi Amaramdana Malem nganbegi haksang lauduna mathau mangam pangtokre mihachita sienaba miyueni masak maming khang mangamkre Thasigi tang tarara sakangdabasing na kaptuna hatok lamba sahi taraga mga kaktang ngairiba laisira malem nganbigi haksang asi janim smoke tagi lauraba matong maki pokna pham oiriba moirang kampu awang lekai da puraktuna aroiba mathau mangam pangtokre misi asiga mari rainana semkiba JSC gi convener moirang them Surkuman hakibada miyad asida sienabani haiba miyu ani masak maming police na khang mangamli athubada pharagani haibagi thajaba pirakpadagi imung manunggi awab yengduna mahaki aroiba mathau mangam pangthoknaba khongthang asi paikhalakpani miyoi bamagi punsibu karisu leitana khanma mongda hektamak khatpa haibasi tasengna lebak thibani asiguma thawong asi kanana karigidamak tawribano haibadusu atuba matamda sengdokpiro loinana asiba aksang laure haiduna su mihad asigi sapsaba makhangdriba phawba JSC gi khongjang hallo heba wapham thamlakli ningsingba yabadi tha asigi taragi numiyungba pung taraga nithoiga makhai taba matamda Imphal East District ki Porompat Police Station ki manungsana leiba moyang kampu awang lekai da laisram malem nganba LS Fainau sei taraga manga apokpa leikidraba laisram ibomsa mahaki mamanaba Shinam Je kowa maga sakto olaba matung telepati da leiba online yi dukan mada potchai khara leigani haiduna FZ motorcycle ama malem nganbana thauduna lakpada lambi da amuba masugi Swift car amadigi miyoi khrana makhoi anibu khamlaba matung malem nganbabu nongmoina kapnamkhibani Amarom dana English singaniga kuntragani thoida asteroid 2024 YR4 na Indiana corridor oibana sauna akaiba pirabi hai ikui dana astronomer singna asteroid 2024 YR4 thengna khibaga loinana khongjal yangna paidiba asteroid asina English singaniga kuntragani thoigi December kungani thoida P3B gi laimai da paisilaktuna P3B ga thongai na yabagi phibamda leibana asteroid asina India ra corridor oiba maram India gi oina asauba amang ata thokani haina akhangai singna panari hairibi English singaniga kunga mari YR4 asteroid asi saurang meter nifu dagina chama rom pai nasagi pau matungina hairibi asteroid asiga P3B ga thomgai na bigi oithokpa sanga si sada manga dagi taret phawba leibuna P3B gi mipung khudimangna haujik yamna mi paina bapoknari pau sigi matungina asteroid asina Torino scale rating sizinaduna kanna kaya yamna P3B sida songadage haibagi akupa monitor sing tuan space agency sing thijali Wire gi report matungina di asteroid asina solar system na lairiba atai planet sing dadi impact pb gi oithokpa leiti tawbutabu asteroid asigi corridor oiriba lebak sing dadi khara makhai de sogalab yai haina phungdokli asteroid asina phawduna sekadaba mafam khaibadi corridor sing P3B gi oina northern south america phawduna Pacific ocean dagi southern asia Arabian Sea amasum Africa dani duga asteroid asigi yamna akan bo oigani haina panariba corridor asi India da taragasu asteroid asina atai lebak sing haibadi Pakistan Bangladesh Venezuela Colombia Ecuador Sudan Nigeria amasum Ethiopia hairiba lebak sing su sauna suganba yai haina research sing na phungdorakli amarom dana sakwa thorangi thadarakba senfam lana siznakri Travel singi sakot thorangi damak Travel Affairs and Hills Department da center ki thadarakhiba lupa crore kunthra henbagi senfam lana sizinakhiba sida House Committee Special Investigation Team amasu mari rainaba singna thigat piu haina Travel Youth Council Manipur TYCM na taksilakli TYCM General Headquarters ki Media and Information Department thadorakpa chirola magi matung ina DA amasum Hill Department da Joint Director DDO oiramba official mangana lupa crore kunthra gi senpam huralona da sisinaduna haina thoki basi official documentsing yengsilubada TYCM na khangmangamli sagot thorang gi damak thadaraki senpam singasi miyam gi senpamni departmental program gi phandi gi asuk yamla senpam lanai haina thoki basi aran ba tawbune madi miyam gi lanmat pani haina TYCM na lawi hiramasi gi matangda TYCM na kupni yengsili Public fund lan sesina thoki bahibisi Manipur laidiba tribal singi development mangba samane maramaduna hiramasida mari lainaba singna kupna thijinduna mara laiba sing logi matung ina thabak lokatpaga loinana haina thoki ba senpham sing lokat piu haina su sirol sina phungdorakli amaramdana laiba ki phiba masida CM resign tawbi yaningdi haiduna kholaw kya lawkhre wakat mi pham sanakre
Leibao asigi hausik leidiba phibam asida CM N Beren resign tawkhibasi yaningdi haiduna Imphal East ki Kongpal Iranpham Thangkhong do wakat mifam chathaduna khulaw kya laukri Khetrigau AC ki manungsana leiba Kongpal Nauroibam Laikai, Kongpal Khetri Laikai, Sanam Laikai, Mutum Laikai, Sava Laikai, Khaidam Laikai, Porompat, Muslim Top, Khongnang Khongama di Porompat, Tawan Tharna Singba, Wapham Singdagi Lakwa Maira Paibi Singna, Sadakibu Wakat Mipamaduda, Stop Poppy Plantation in Manipur. Manipur Tugaina Honariba Koki MLA Singmatic Sabe extra Kadavani. Koki militants in a Satariba Su withdraw Tagadavani, Manipur Kudakta PR Laktu, Manipur Atubuda, Laingak, Amathangadavani. Haibana Singba, Thaba Placard Cas Siznaki. Wakan Mipamadura Sarukia Kiwi, Laikam Ongbi, Bimola Kobi, Maira Pai, Biman Fondurapada, Kokishin the Manipu Tukaina Balanjan, Kasang Sinduna, Honarakpadigi, Kananaba Kulngak Washingna, Loising Luya, the Kanalan Tingering Serasida, Manipurgis Minister Pam Tadopas Yanindi, Manipurasi, Mama Mapa Amadi, Wakat Pam Lake Tabaga, Panka Oiri, Maramas in the Manipur Lenga Am Atuba Siam Nava, Apple Sutorianisu, Paus the Makatana Fundurakli, Amarum Nana. Majority Wadiba BJP na Atuba the Lengak Semo, suspended animation Ladibasi, Naiduna Leviki Muta, majority over BJP MLA Sing Amatoina, Sungshimina Duna Atuba Matamda, Lenga Amasim Duna, Lamda Masida Tang Dulaita, Hanjina Nabuhona Biuhaina, Challenges Youth of Kundrakwam, AC na Fundurakli. Ngasi Imphal ki Major Kuldu Labor Manipur Press Cup ki Thangjing Wala Pangthokpa Pawgi Mipamamada Lub asigi President James Laisang Them na Phungdokibani Thoglibasa yani Phajulaglaba Irang asigi marakta Khudong chaba lauduna Chief Minister Sindokna Bukhona Basi Tawigano Haiduna Lauduna Lakli Adumapu Tabigadaba Singna Tabidana Manipur Sayena Ba Tangdu Laitadaba Ladingai Serasida President rule Tamzilla Creamadi, President Rulaquash in Manipur Saktam Nagli Kul Naglibus in the Kudong Sada Katakli, Madamas in the Manipur Lenga Wapu Odi MLAs in the Manipur Miam Giafana can be dona, Atumatamda, Lenga Amasimbiduna, President Rulasi, Handok Navas in View, Loydana Matam Sana Sataraki Irasi, Warriors in Mapurana to Hona Biu, Haikenasu, Paus the Makatan of Fondurakli Duga, House going to the Miam Paus, Matan Solution Jeragemasum, Mayampuna Wab that Namina National Sigimakedegisu, Miangima Pam that Makatan Tamzari.